Center amadi state leingak na Manipur da AFSPA gi scope review tawgadawri hairi. The Hindu gi pau amagi matung ina Manipur da disturbed area status tampaki mafam ayambada law and order gi fibam fagalakpadagi haukiba lisingani kunithoi dagi lauthokhrabani adubu chingi district singdadi adumak chadli thokliba kanglup ki irang asina maram oiraga AFSPA gi scope asi central amadi Manipur gi leingak na review Tounaba Thourang Toukhre Hairi tha taru khudingi AFSPA asi Manipur da sangtoktuna lakhiba adu lakliba September 13 da loiragani Central amadi state leingak na di AFSPA sida Manipur gi mafam kharada konsinaba miting thamli hairi Union leingak ke senior official amana phongdorakpada state asida khutlai paiba mi gi masing hengalakpadagi mafam asida extortion amadi mi fabagi case su hengalakliba si kupna yengsili village volunteer gi mingda ching amadi tamgi mafam singda Khutlai phaba sing leitri tampakta AFSPA leitabani security force in operation tawbada apanba oire haiki amaromda Manipur leingak ki official singnadi Manipur asi 90s ki matamdu natre extortion amadi mi phami pungi thodok leirabasu police na lakshin mangami amadi jenaba sing phabasu laikre haukiba tha tara tarukta miyoi chawnga ga kontra humdoirom police na fagat pangamkre Union Home Ministry dagi fangba data gi matung innadi chahi asigi January amadagi July 13 fawbada security ga mari leinaba thodok chamaga 13 thokre mifami punyang khaitare thokre extremist chani ga manga phagat pangamkre Manipur da thokliba irang asigi manungda disturbed area notification asi anirak chingi mafam singda lisingani kulhumdagi September 13 amadi lisingani kunmari ge March ke 13 da sangdoktuna lakli Notification ani tuda palibadi houjik state asigi fibam asida disturbed area status review tawba haibasi matam chade ground situation ge assessment tawba ngamdri masi yengsingadaba sister security agency sing law and order ngakpada sizinaduna leiri center amadi state leingak na AFSPA gi matangda notification thokpa yai adubu home ministry na disturbed area ge notification asi Nagaland amadi Arunachal Pradesh ki Thoklaga Manipur amadi Assam gi di state leingak na thoknaba haikre hairi